ngasi eu phone ki ba tuan tuan ma se phone sing digi maru eba pausing khonga siraga ma'am da share tawjigi ahanbada pro amarna mu gi bc oiragani Manipur University da hana administrator oina thau puramba journal singana tha sigi amada university asi thadokna satkibadigi ngasi phawba university asigi vice chancellor gi pham hangduna laikiba ado university asigi khwaidigi ahal oiba professor oiriba amar yumnamda bc in charge ki pham asi hayeng sinaragani hana university asidigi phangba pawmana hairi atopa pawmana mo ap pande da dauri ek ki case lokhatkre Manipur University gi hana vice chancellor oirambadagi thabaktagi pothakraba ap pande amadi magi imung manungi mathakta dauri ek and domestic violence ki case ama ngarang register tawkhre hairi Varanasi police tagi phangba paw sigi matungina case asi ap pande gi Machanupi neha pande na tharakpa complain amagi makha tarakpa oina ap pande mahaki loinabi bina pande amadi Machanupa Dr. Sibes amadi Dr. Nilesh ki mathakta IPC gi section 4898A 504323 gi makhada amadi Dowry Prohibition Act section 3 amasum 4 gi makhada case asi lokhatpani neha pande na tharakhiba complain asi gi matung ina maha ap pande gi Machanupa ahal Sibes pande na hokibasai English ngani ga taraga marita luhongduna laukibani luhongbasida awun pot oina lupa lakun ga mari piba gari ama ulakti haibagi dama hokibasai taruk romasi maki mapuroiba amadi mane makuna miot minai kya sethaduna laki hairi mamangda su nehagi apokpana Sibes pande da sel oina lupa lak tara amadi motorcycle amasu pikiba laikre loinana makoina otpa naiba henman madagi Puknungda nauriba angang kaikibagi thaudok phawba yaukre haina neha pande na tharakhiba complain asina makhatana hairi hauji case asigi matangna thijinbagi thabak sathaba haure mara lebesingi mathakta mathauta ba thabak sing pekhalagani haina police ki maikedi gi makhatana phongdorogli haina su paksisina makhatana phongdorogli atopa paw manamo masat ki thaumi ani kotna bel fikhre Manipur lengakna amadi college sing Sanskrit lon hapsinanaba thokibi yathang adugi mayokta wafam kaya thamduna Manipur Student Association Delhi masana November kunda press release ama thokiba haibigi maralda police na phajiluba loop asigi thaumi ani ngasi chief judicial magistrate Imphal West ki kona PR bond lising kun thianduna bel fikre ngasi kona bel pikhraba masat ki thaumi ani adudi khangabok mai lekai digi thoksom singaji chaikun amadi laikai adumaktigi Kennedy moirang them chaikuni makhoi animok Manipur lenga ki order gi mayok to wafam phongdokpa press release thokpagi maralda tha asigi mapanda Morris Nagar Patel Police Station da kauraga Manipur Police na phakibani loinana mathangi numit Imphal puthukibani Makhoi animang si Imphal Police Station ki team amana chief judicial magistrate Imphal West ki court puthokuna numit tari ni police custody remand pibinaba player tawkhi amarom the accused ki defense counsel gi maikedi gi su bail application tharaki haina prosecution su makhatana phongdorokli makhasa tharakpoina to paw manamo Konat sangma COVID positive oire Meghalaya gi chief minister Konat sangma COVID-19 positive oire haina mahak masana Twitter account na thagalakpa post amana khangalakli post asigi matungina mahak ngasi positive oiba thengnaraba matungna home isolation tawdun lairi hairi mak masada lok thungbagi leong khara uthokpa natana atai haksangi phibam phana lairi hairi maramasina haukiba numit manga ni rom asida mahaka nakna loinaramba miyoi sina COVID-19 gi test tawthonaba amadi isolation oina lainaba phungdokhi mahak haukiba numit mangani atopa state singna chatluba leiti adubo maki oiba awangba thaki meeting kaya da sar yaramba galoinana haukiba yumsagai sanumita media da wangangki haina silongdagi phangba pawna haidi wanba yabadi Meghalaya da hauji COVID-19 gi apunba case lising 13 ga sanipan gai yang mga sukrabani loinana laichat asi positive oiba laikhidraba apunba masing sama kungom doi sukrabani haina spokesation makhatana phungdorokli atopa paw manama lambi de thadokpa sa sansing phagat pahoragani lona yadaba mongna lambi de thadokuna thamliba sa sansing phagat pahoragani haina Imphal Municipal Corporation gi mayor TS location phongdorakli wafam masing asi corporation asigi oina nauna safety tank tigi amot pasing thokpa gari ani amadi sasan phabada sijinanaba cattle collector gari ama thunglabagi thoramda phongdokibani atop yamna nuaitaba tahaidaba paw mana JCCM dana warep kya lokhrei Manipur simyam nomagi sum saksilapuse hinjilagli Sugunu Police Station na konba mafam amada sai manga khaktama ngairibi angang nupi masa amabu Ot-Neiraba matung phamna nabikibaga mari lainana miyamgi mifam ama pangthok tuna GACCM baga loinana warep kya laure hairi
South Eastern Manipur United Club Organization Semuko Mangjing Youth Development Association Tangjeng Khunjao Women Welfare Association Tangjeng Well Organization Club Khongyam Bright Star Youth Club Tangjeng Khunau Meira Paibi Mangjing Meira Paibi Khongyam Makha Lekai Meira Paibi Amadi Singol Tabi Meira Paibi Haidiba NGO Singasina Pulaga Tangjeng Khunjao Tera Hobi Kaitel Miamgi Mipam Pangtok to the ZACM Sem Lehaidi Mipam Maduna Warep Kia Laure Hadi Warep Singadudi Say Manga Ngai Bi Pikli Nupimasa Sida Natabalisat Salamniba Oinam Nana Maite Say Kungapan Apopo O my pa Trong Lobby Mamang Lekai Bisnupu District Sigi Matakta Logo Eva Tabak Taudakia Pangtok Joint Action Committee Against Rape case happened on December 2020 ek Tangjeng Khunjao ama semba Chahi manga da ngai ribi nupi masa asida otpi naibiraba matungda rape tauba si miyoibagi lisat nati amade athuba matamda saram chatpa nupa adubo logi oiba serak pibinaba mari lenaba lenga ki loisang singda taksinba GACS na rapist atubo athuba matamda logi oiba serak pihanabada civil society miyam gi mating lobani haidena su pausi na makatana su phongdorakli atopa pausi dana mu yamna mayek sengna sumna phongli Chahi manga gi nupi masa ama rape tawikre accused police na fare Kaksing district ki Sugunu police station na konba mapam amada masagi say mga rom ta suriba nupi masa ama Ot-Neiraba matung rape tawikre accused police na fare thaudo adugi matangda victim angang adugi lekai gi miyam gi oiba mifam amasu pangthok tuna warep kya su lawkhre laibak thiba thaudo adu thasi gi mari ta thokibani sienari be accused adugi mamingna oinam nanaw maitei sei kunga mapan apokpa maipa kawi Bisnupur district ki Trong Lawbi mamang lekai digini Saktiman driver ni mahak mayum makai panduna masa amalaire police na accused na naubu numit adumaktada phagatpani ma hauzik police custody ta leiri laibak thiba thaudo adugi matangda lekai adudagi phangba pawgi matung ina hairibadi December 3 gi numit yungba aduwaida nanauna thauba Saktiman gari adu semna ba haiduna victim gi apokpana hangba workshop amada laglami victim gi apokpana gari semlingeda nanauna victim angang adu pamduna thokraga mi leitaba asongwa mafam amada angang aduda natabali satakibani thaudo adu khangnarakpadigi khudakta nanawbu lekai miyamna phajilaga thamki tungda Sugunu police ki team ama laklaga nanawbu puraga satkibani hairi marak asida thaudo adugi matang ngasi nungthul victim gi lekai da miyam gi oiba mifam ama pangthokre mifam aduda GAC ama semba yauna tuan ba warep kharasu lawkhre warep singaduri sahi manga da ngai ribi nupi masa amada natabali satkiba accused nanawgi mathakta ain gi oiba thabaksing amata khaktana lakhot hananaba GAC semba miyoibagi list chattaba saram chatpa nanawbo poksho gi makhada phangpham thokpa serak sing chapchana phanganba mari lenaba singna taksinba rapist adubu athuba matamda ain gi oiba sairak sing phanganana lamdam masigi CSO singi mateng loba ngasigi mifam gi warep sing local MLA amadi Kaksing district ki SP da copy amamam pisinba haibasi asini ngasi semkhiba GAC dugi thaupuba oina convener da Laisram Bijaya co convener da Abuzam ebe yaimabu khankibaga loinana member oina miyoi taruksu khankhre haina pausiations makhatana phongdoraglen thank you